ꯑꯍꯥꯟꯕ ꯃꯌꯥꯝ ꯆꯅꯝ ꯃꯅꯨꯡꯁꯥꯁꯦ ꯍꯥꯟꯅ ꯐꯨꯠꯇꯣꯛꯄ ꯍꯥꯡꯗꯣꯛꯑꯀꯥꯟꯗ ꯍꯥꯟꯅ ꯂꯩꯔꯝꯃꯦ ꯁꯤ ꯑꯃꯨꯛ ꯐꯖꯅ ꯆꯥꯝꯊꯣꯛꯑꯒ ꯀꯩꯅꯣ ꯇꯧꯔꯁꯦ ꯀꯧ ꯀꯛꯑꯁꯦ ꯃꯌꯥꯝ ꯑꯩꯅ ꯑꯍꯥꯟꯕ ꯊꯣꯡꯕꯅꯤꯀꯣ ꯍꯩꯗꯤ ꯍꯩꯇꯦ ꯁꯤ ꯑꯝꯇꯕꯨ ꯊꯣꯡꯗ꯭ꯔꯤ ꯊꯣꯡꯉ ꯌꯦꯡꯉꯁꯤ ꯃꯌꯥꯝ ꯆꯥꯝꯊꯣꯛꯄ ꯂꯣꯏꯔꯦ ꯑꯗꯨꯒ ꯍꯣꯔꯦꯟ ꯁꯦꯝꯃꯒꯗꯕꯁꯦ ꯁꯦꯝꯕ ꯂꯣꯏꯔꯦ ꯆꯥꯎꯅ ꯈꯔ ꯍꯥꯞꯄꯦ ꯄꯤꯁ ꯑꯣꯏꯅ ꯈꯔ ꯍꯥꯞꯄꯦ ꯑꯗꯣ ꯊꯣꯡꯕ ꯍꯧꯗꯔꯁꯦ ꯍꯥꯞꯅꯕ ꯄꯣꯠ ꯆꯩ ꯂꯣꯏꯅ ꯂꯩꯔꯦ ꯁꯤꯗ ꯊꯥꯎꯁꯤ ꯁꯥꯔꯦ ꯊꯥꯎ ꯌꯥꯝ ꯍꯥꯞꯇꯕꯅꯤꯅ ꯀꯩꯒꯤꯅꯣꯗꯤ ꯑꯣꯛꯀꯤ ꯃꯔꯤꯟꯗꯣ ꯊꯥꯎ ꯌꯥꯝ ꯊꯣꯛꯑꯦꯕ ꯑꯗꯨꯗ ꯑꯩꯅ ꯁꯦꯝꯕꯗ ꯊꯥꯎ ꯌꯥꯝ ꯍꯥꯞꯆꯤꯜꯂꯨꯔꯗꯤ ꯌꯥꯔꯣꯏꯗꯧꯕ ꯇꯤꯜꯍꯧ ꯇꯤꯜꯍꯧꯒꯤ ꯃꯆꯨ ꯑꯣꯜꯂꯛꯈꯤꯅꯦꯕꯀꯣ ꯑꯉꯥꯡ ꯃꯆꯨ ꯑꯗꯣ ꯑꯗꯨꯃꯨꯛ ꯊꯝꯈꯤꯁꯤ ꯉꯥꯛꯇꯪ ꯃꯨꯟꯍꯟꯈꯤꯁꯦ ꯆꯅꯝ ꯊꯥꯛꯇ꯭ꯔꯤꯉꯩꯗꯀꯣ ꯉꯥꯔꯤ ꯈꯤꯇꯪ ꯍꯥꯞꯆꯧꯁꯦꯕ ꯑꯩꯈꯣꯏ ꯃꯅꯤꯄꯨꯔꯒꯤ ꯉꯥꯔꯤ ꯌꯥꯎꯗꯗꯤ ꯌꯥꯗꯦꯅ ꯑꯩꯁꯨ ꯉꯥꯔꯤ ꯑꯗꯨꯝ ꯍꯥꯞꯄꯦ ꯀꯩꯅꯣꯗꯤ ꯄꯣꯠꯂꯝꯁꯦ ꯊꯨꯝꯗ꯭ꯔꯤꯉꯥꯏ ꯅꯨꯡ ꯁꯥꯅꯤꯅ ꯉꯥꯔꯤ ꯌꯥꯝꯅ ꯉꯥꯔꯤ ꯈꯤꯇꯪ ꯍꯥꯞꯆꯤꯜꯂꯦ ꯆꯅꯝ ꯉꯥꯔꯤꯁꯦ ꯑꯁꯤꯟꯕ ꯈꯔ ꯌꯥꯝꯗꯕꯤꯗꯀꯣ ꯑꯩ ꯚꯤꯗꯤꯑꯣ ꯅꯝꯕ ꯍꯩꯇꯕꯒꯤ ꯍꯥꯏꯗ꯭ꯔꯣ ꯀꯩ ꯍꯥꯏꯗꯅ ꯌꯥꯝꯗꯅ ꯑꯩꯈꯣꯏꯒꯤ ꯄꯣꯠ ꯆꯩꯁꯦ ꯑꯗꯨꯗꯒꯤ ꯁꯤꯗ ꯍꯥꯞꯄ ꯌꯥꯕꯈꯩ ꯍꯥꯞꯆꯤꯜꯂꯧꯔꯒꯦ ꯃꯌꯥꯝ ꯑꯩ ꯈꯨꯠꯁꯨ ꯌꯥꯗ꯭ꯔꯦ ꯏꯇꯣꯝ ꯇꯧꯕꯅꯤꯅꯀꯣ ꯃꯌꯥꯝꯁꯤꯗ ꯍꯥꯞꯄ ꯌꯥꯕ ꯍꯥꯞꯈ꯭ꯔꯦꯕꯀꯣ ꯃꯍꯤꯒꯤ ꯊꯥꯎ ꯊꯣꯛꯑꯝꯃꯦ ꯑꯗꯨꯒ ꯁꯤꯗ ꯏꯁꯤꯡ ꯈꯤꯇꯪ ꯍꯥꯞꯄꯁꯦ ꯍꯧꯖꯤꯛ ꯍꯥꯞꯄ ꯌꯥꯕ ꯃꯔꯨ ꯃꯔꯥꯡ ꯂꯣꯏ ꯍꯥꯞꯈ꯭ꯔꯕꯅꯤꯀꯣ ꯃꯔꯣꯛ ꯃꯆꯨꯗꯒꯤ ꯀꯩꯗꯒꯤ ꯑꯗꯨ ꯃꯌꯥꯝꯅ ꯈꯪꯉꯝꯅꯤ ꯃꯔꯨ ꯃꯔꯥꯡ ꯀꯩꯗꯨꯗꯤ ꯑꯗꯨꯝ ꯃꯌꯥꯝꯅ ꯍꯥꯞꯅꯕꯗꯨꯗꯤ ꯑꯗꯨꯝ ꯁꯥꯟꯅꯉ ꯀꯥꯟꯁꯤꯗ ꯁꯥ ꯍꯥꯞꯄꯧꯔꯁꯦ ꯃꯃꯟꯒꯥꯏ ꯁꯥ ꯍꯥꯞꯆꯤꯟꯕ ꯂꯣꯏꯔꯦ ꯁꯤ ꯑꯣꯠꯈꯥꯏꯔꯛꯀꯦ ꯑꯝꯇ ꯃꯌꯥꯝ ꯑꯣꯠꯈꯥꯏꯔꯛꯈ꯭ꯔꯅ ꯂꯩꯔꯦ ꯁꯤꯁꯦ ꯐꯖꯅ ꯉꯧꯈꯤꯁꯤꯀꯣ ꯃꯌꯥꯝ ꯁꯥꯔ ꯂꯩꯔꯦ ꯁꯤꯗꯒꯤ ꯑꯃꯨꯛ ꯃꯍꯤ ꯈꯔ ꯍꯥꯞꯆꯤꯜꯂꯒꯀꯣ ꯐꯖꯅ ꯐꯨꯠꯂꯁꯦ ꯑꯗꯨ ꯃꯍꯤ ꯀꯪꯍꯟꯗꯨꯒ ꯃꯍꯤ ꯍꯥꯞꯆꯤꯜꯂꯒꯦ ꯃꯍꯤ ꯍꯥꯞꯄꯁꯦ ꯑꯃꯨꯛ ꯃꯍꯤ ꯍꯥꯞꯆꯤꯜ ꯂꯣꯏꯔꯦꯀꯣ ꯃꯌꯥꯝ ꯑꯗꯨꯒ ꯁꯥꯕ ꯆꯠꯁꯤꯜꯂꯛꯑꯁꯦ ꯃꯍꯤꯁꯦ ꯀꯪꯍꯜꯂꯀꯥꯟꯗ ꯐꯨꯠꯆꯔꯛꯑꯁꯦ ꯃꯌꯥꯝ ꯂꯥ ꯍꯦꯛꯂꯦ ꯃꯌꯥꯝ ꯌꯥꯡ ꯃꯩ ꯌꯥꯄꯝꯃꯒ ꯂꯥ ꯍꯦꯛꯄ ꯆꯠꯂꯤꯅꯦ ꯍꯟꯗꯤ ꯍꯜꯂꯦ ꯌꯧꯗꯣꯔꯦ ꯃꯝꯃꯤꯍꯦ ꯃꯌꯥꯝ ꯁꯥꯟ ꯇꯧꯗꯅ ꯂꯣꯏꯁꯤꯜꯂꯦ ꯃꯍꯤ ꯅꯞꯅ ꯂꯣꯏꯁꯤꯜꯂꯦ ꯑꯗꯨꯒ ꯁꯤꯗꯒꯤ ꯆꯥꯕ ꯍꯧꯔꯁꯤ ꯃꯌꯥꯝ ꯌꯦꯡꯕꯤꯔꯤ ꯃꯌꯥꯝꯕ ꯑꯍꯥꯟꯕ ꯂꯤꯇꯔꯁ ꯃꯨꯕꯥꯡꯅ ꯏꯀꯣꯡꯅ ꯈꯨꯔꯨꯝꯖꯔꯤ ꯃꯌꯥꯝꯅ ꯄꯣꯛ ꯃꯅꯨꯡꯁꯥ ꯄꯣꯔꯛꯑꯣ ꯍꯥꯏꯕꯗꯣ ꯄꯣꯛ ꯃꯅꯨꯡꯁꯥ ꯄꯣꯔꯛꯑꯦ ꯉꯁꯤꯗꯤ ꯃꯌꯥꯝ ꯁꯤꯗꯤ ꯑꯩꯅ ꯋꯥꯠꯂꯀꯥꯟꯗ ꯍꯥꯞꯀꯦꯅ ꯄꯨꯁꯤꯜꯂꯛꯄꯅꯦ ꯌꯥꯝꯗꯤ ꯌꯥꯝꯃꯕꯅꯦꯕ ꯀꯤꯂꯣ 1.5ꯅꯦꯕꯀꯣ ꯏꯅꯥꯎꯄꯥꯗꯒꯤ ꯂꯧꯔꯛꯄꯅꯦ ꯏꯅꯥꯎꯄꯥ ꯗꯤꯅꯦꯁ ꯑꯃ ꯂꯩꯌꯦ ꯑꯣꯛ ꯌꯣꯟꯕ ꯃꯉꯣꯟꯗꯒꯤ ꯂꯧꯔꯛꯄꯅꯦ ꯑꯗꯨꯗꯤ ꯃꯌꯥꯝ ꯆꯥꯕꯁꯦ ꯍꯧꯅꯕ ꯇꯧꯔꯁꯦ ꯋꯥ ꯀꯨꯏꯅ ꯉꯥꯡꯗꯕꯤꯗ ꯁꯣꯝꯗ ꯄꯨꯂꯞ ꯊꯝꯒꯁꯤ ꯉꯁꯥꯏ ꯇꯣꯠꯄ ꯅꯨꯡꯉꯥꯏꯅꯕꯀꯣ ꯑꯩꯅ ꯁꯤ ꯈꯥꯡ ꯇꯨꯝꯕ ꯆꯠꯂꯦ ꯈꯥꯡꯗꯨꯁꯨ ꯈꯤꯇꯪ ꯇꯣꯠꯂꯛꯑꯕꯅꯤ ꯍꯥꯎꯗꯧ ꯃꯥꯟꯕ ꯍꯥꯏꯇꯥꯔꯦ ꯈꯥꯡꯒ ꯅꯞꯄꯒ ꯃꯌꯥꯝ ꯑꯗꯨꯒ ꯑꯩ ꯔꯦꯁꯤꯄꯤ ꯍꯥꯞꯄꯗꯣ ꯀꯩꯅꯣ ꯇꯧ ꯇꯥꯔꯒꯗꯤ ꯃꯌꯥꯝꯒꯤ ꯑꯈꯪꯕꯗ ꯍꯥꯏꯕꯤꯔꯛꯑꯣ ꯑꯩꯗꯤ ꯉꯁꯤꯅ ꯑꯍꯥꯟꯕꯅꯦꯕ ꯊꯣꯡꯉꯤ ꯍꯥꯟꯅ ꯍꯥꯎꯋꯤ ꯍꯥꯎꯇꯦꯗꯨ ꯍꯥꯏꯖꯔꯛꯀꯦ ꯁꯤꯁꯨ ꯐꯖꯅꯗꯤ ꯍꯥꯎꯔꯦ ꯃꯌꯥꯝꯒꯤ ꯈꯨꯊꯣꯡꯁꯤꯁꯨ ꯍꯥꯏꯕꯤꯔꯛꯑꯣ ꯍꯥꯎꯋꯤ ꯃꯌꯥꯝꯁꯤꯁꯨ ꯌꯥꯝ ꯊꯤ ꯍꯥꯎꯋꯦ ꯁꯤꯡꯁꯦ
真的好呗。我店里좀이 향 동행好咁樣，喺我店里좀唔짜리가 이 향 동행 짜지， 이 향 동행咁挺好。我們呢，可能咁下個應該。哦，来，这这这拖个照片，會，才别怕咋怎么的别回来。em này biết không có. Em ý chí là gì đúng em biết đâu thôi. Ở phất này, biết quá này em mới gì. Quen cuốn ở trong hai em. về chi tiết没他们找外一起的那个，哎，我点的下午就是2点，干好我点不搞，真的。明白了。
enge. Ayan. Hanggang sa sabado lang naman video sa amin Thursday. Sabado din kong hindi mo siya. Ito. 오버로션 또 그런 건가요? 쫙 누가 그러면 거 그냥 잘 오시면 떨어져. 못하게 미동은 거야. 뭔가 비면 뭐 뭔가 다시 같이 할게. 못하게 미동을 비면 바이바이.